Lakhipuronline puthok saba November gitang ani Yumsakaisha numit ki Khomjinba Pao tabirasi. Ahanbada maruoiba Pao. Kuki Chin Mijo Singi Laurok Matungi Kut Komhei Harau Tayambaga Lunana Manipur gi mafam kayada pangthok nakre. Lakhipur gi Nambram Jitenjitna Muscle Gym 2022 da Junior Bodybuilding category da ahanma mana phanglakre. Silchar da MLA Cup 2022 Cricket Tournament November gi tang 3 tagi hauragani. Amasung Singirbon da chathariba Taramari Suba Padausa Cup 2022 da Landroll FC na Ramkrishna Nagar Town Club po Panjal Mari Amada Maiti Hankre. Haujik mapungoiba Pao tabirase. Kuki Chin Mijo Singi Laurok Matungi Kut Kumhei Harau Tayambaga Lunana Manipur gi mafam kayada pangthok nakre. Tamenglong District ki Faitol Village ki Sanabungda Good District Committee Jiribam Amadi Tamenglong na sinduna Good for Unity ki theme da Good 2022 ki thoram ngarang mapung phana pangthokre. Ayuk ki thoram da Minister Water Relief and Disaster Department Government of Manipur Awangbau Niumai Assistant Labor Commissioner Government of India L Hingnei ki mate former EM ADC Srimati Hadling Dongal BJP Manipur Pradesh ki General Secretary K Sarat Kumar Singh Kuntramapan Suba Battalion AR Masimpur gi Commandant Akash Kumar na Thauramda Chief Guest of Honor Functional President Amadi Special Invitees oina sarukjaki Thauramda Kutpa oina sarukjaki ba Khaidau Khup ngaite na asumna hai Yes asida ko 2022 masi pangthok pase Sahi ahum gi matungda district level oina pangthok jabani the Jiribam district aduga Tamenglong district pulaga Faitol village asida ngasi gi numita sida pangthok jare code gi motodi code for unity asida drive maru oina ji koki mizau zomi na maru oina celebrate toy adugo ngasi di exam na success oiba akoi gi khasi asu jawre aduga meidai chin na asu jawre adagi akoi gi naga asu jawre mase patnam di akoi na good for unity mase drive khaidok tabi unity akoi na develop oina na ba asigi pandam se loraga akoi na code celebration se akoi gi post harvesting akoi gi ahan singi han na thai na akoi gi forefathers sing na bangthok pa akoi gi pro harvesting masigi festival se akoi na punna fight all village se da ram nungai na pangthok World Fitness Federation WFF Barak na silangduna haukiba October gitang kunmapanda Silchar Gandhi Bhavan da pangthokiba marisuba Mr. and Mrs. Barak 2022 da Nambram Jitenjit Singhana Muscle Gym 2022 da Junior Bodybuilding category da ahanma mana phanglakre. Kasar Karimganj amadi Hailakandi gi saphaba kuntraromna championship asida sarukyakhi hairi. Panbayai Nambram Jitenjit Kasar Lakhipur Khunodagi Nambram Chandramohan amadi Nambram Ongbi Manitombi gi machanupani. Now the certificate. Khangan jaba ama Health Care amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi ani gi advanced diploma aduga chahi ahum gi Bachelor of Vocation course tamba yaragani. Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba haure. Coursing asida ming chanbagi aroiba numit November gi tang 12 ni. Healthcare ki field da skill development oiriba medical laboratory technician, operation theater technician, physiotherapist, radiology, imaging technician, patient care management na chingba 12 pass tawraba singna tamba yaraba coursing asi tamduna isana isabu thabak pijabagi kudong saba lobiyo akupa marol gi tamak Institute of Medical and Paramedical Science
Ismail Market Central Road Silchar lengsinbirabu natraga mobile number 939573245 da pau phaunabiyo. Haurak liban naharul singbu phatraba nisagi hainabidagi thapna lehenduna sana khonabada pukning changhanabagi pandamda yanhanbo oina Silchar MLA Cup 2022 sanaragani. Silchar gi municipality ward singi oiba cricket tournament MLA Cup 2022 gi hiramda Silchar gi MLA Dipayan Chakrabartina paumisingda machak haina paudomki. November gi tang taritagi tarahomdoi phawba chathagadaba tournament asida punna ward kunipandagi sanaroi mapan tawduna team kunipana saru yagani. Champion oiraba team da trophy galwenana lupa lising kunmanga aduga runners up team da trophy galwenana lupa lising 15 gi pana pigani hairi. প্রচেষ্টা যেটা অ্যান্টি ড্রাগ মুভমেন্ট সেটা সার্থকতা আসবে বলে আমি মনে করি। তো আজকের সম্মানিত যারা পুর কমিশনাররা দায়িত্ব নিয়ে এই কাজগুলো করছেন তাদেরকে আমি অন্তরের অন্তঃস্থল থেকে ধন্যবাদ জ্ঞাপন করছি। আর আমি ভাবি যে আপনাদের সকলের মানে সম্পূর্ণ সহযোগিতায় এই টুর্নামেন্টটা একটা সাকসেস রূপ নেবে। Singirbon High School da matam kuina grade 4 oina thau puramba khemamayim tombana mahaki thabak matam loiduna bidai gi thoram ama haukiba October gi tang 13 ningthau kaban mita masagi sangai Singirbon da school asigi ojamakok Jamaluddin mifam poiduna pangthokre thoram da matam amagi Singirbon ME school gi potharaba ojamakok ani Yengkhom Babu amadi Huirem Dhananjoy mithung oina saru yakhi. Hozaida handak ta pangthokiba 13 suba state level thangta championship da gold medal lawrakraba Jogai Mathura ME School Binakandigi class 6 te tamliba mahiroi Thaudam Sunil da harau nungai ba phongthokpagi thorumama ngarang school asigi headmaster Ranjan Moidas na preside tawraga ingudam kantana chief guest oiduna pangthokre. Thauramda school gi maigedagi Ranjan Moidas ingudam kanta L Nilkumar Osini Kumar Asok Ahir Kiran Kumari na chingbana lengyan fi amadi sel gi mateng piduna pungling thogat piki school gi oja sing mahiroi sing amadi SMC gi member sing yauna pangthoki ba thoram asida Thaudam Sunil gi mapamung Thaudam Somorendro amasung mama Thaudam Ongbi Susila Susaru yakhi. Arl Higher Secondary School Lakhipur gi principal oina thabaktagi pothakiba oja Laitonjam Manidhon Singhana laikidabada Thingbaijam Gunamani Academy English Medium School Ranipur Kasarna ngarang awaba phongdokre laikidraba ojagi thawaina lairamlenda ingna chikna lairuna bagitamak school asigi teaching non teaching staff sing amadi mahiroi singna minute ani tuminna laiduna awaba phongdokhi. Panbayai oja Laitonjam Manidhon haukiba October ki tang 13 da laikidabani laikidraba oja asigi matangda school asigi oja Chongtham Gaura Singhana asumna phongdokhi. Kai kunanga oraba da khaba oja Laitonjam Manidhon Singho mahakase mungkol ka ja pokhi maki mapabung mamina Laitonjam Gaura Singho mama gi mamina Thingbaijam Chanu Laitonjam Ongbi Merak Khombi Kawi Desh Gunamani Hariba Asigi hak masini Hariba oja Manidhon Singho se Guru Choron College tagi BSc pass taraga Lakhipur All Higher Secondary School da oja sang sumsum mana thabak to paribadigi principal oramaga retire ora matungda school kaya ada mana oja oi sintham tawduna anangsu phanaba sakhanaba loksing mera sakhanaba wanabiramba sagamani. Bandhan Bank Jiribam branch na sinduna Babuparada laiba Nupilal complex da ngarang intensive consumer awareness program pangthokre. Thauramda Manipur State Cooperative Bank Jiribam branch ki manager Ayekpam Thoiba Mitei Bandhan Bank Jiribam branch ki manager Kangabam Silvia Devi social worker Mutum Maipaksana Mangangna chief guest president amadi guest of honor oina sarugyakhi. Thorunga mari lenana Bandhan Bank Jiribam branch ki manager Kangabam Silvia na hai smartphone da link ama changlakpa matamda
https yaudaba link oirabadi changbiganu haike bank ka mari lenabada khangdabasing leirabasu bank ka tanabiu miyam gi damak pung kun mari mateng pangjagani hairaduna toll free number 1800258881 asida call tawbiu haina su phongdoki smartphone da link ama lakko matamda link from unna yengbiu link tu ga https haba asi yauragadi adu link to click tawbiganu direct delete tawbiu adu s yauragadi asi secure habani s habasidi https habase asi secure habani adu tawbiu yengbiu khangragadi ekoi bank lei bank da lakbiu ekoi bank da atom ya tawjadi natraga akhoi toll free number na sai pizakre adu toll free number na phone tawbiu 24/7 into 365 days ekoi customer ki damakta leizari Singirbonda chathariba taramari suba Bodousa Cup 2022 da ngarang November gi tang ama lebak pupa nimita sanakiba taramari suba Bodousa Cup 2022 Singirbon High School gi sanabung da sanakiba match da Landroll FC na Ramkrishna Nagar Town Club po Panjal Mari amada maitiba piki ngarang sanakiba match adu da center referee oina Nirmal Singh assistant oina Abdul Majid Chaudhuri amadi Sadiq Alam lo score reserve official da Asutosh Ri match commissioner da Bikesh Das na chingba miyoi singna match conduct tawbiki man of the match oina Landroll FC gi jersey number 16 Bizenta Singh da Lupali Singh amagi manapi ki match asi Bodousa Sports Club na sponsor tawraga Lakhipur District Sports Association amadi Singirbon Football Academy na organize tawbani hayeng November gi tang ahum sagol senimita Landroll FC amadi Sandhani FC Karimganj sanagani Aroibada maruiba pau amukhanna Kuki Chin Mijo Singi Laurok matungi kut komhei haraute ambaga loinana Manipur gi mafam kayada pangthoknakre Lakhipur gi Namram Jitenjit na Muscle Gym 2022 da Junior Bodybuilding category da ahanma mana phanglakre Silchar da MLA Cup 2022 Cricket Tournament November gi tang 3 tagi hauragani amasung Singirbon da chathariba taramari suba Bodousa Cup 2022 da Landroll FC na Ramkrishna Nagar Town Club po Panjal Mari amada maiti hankre Lakhipur Online YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare